ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯌꯥꯝꯃꯦ ꯑꯍꯥꯟꯕꯗ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯅꯤꯁꯨꯕꯗ ꯄꯣꯔꯣꯝꯒ ꯍꯋꯥꯏ ꯊꯔꯥꯛꯀ ꯊꯣꯡꯕ ꯑꯍꯨꯝꯁꯨꯕꯗ ꯎꯇꯤ ꯑꯗꯨꯒ ꯃꯔꯤꯁꯨꯕꯗꯅ ꯍꯪꯒꯥꯝ ꯆꯝꯐꯨꯠ ꯃꯉꯥꯁꯨꯕꯗ ꯉꯥꯔꯤꯡꯈꯥ ꯉꯧꯕ ꯑꯗꯨꯒ ꯁꯤꯗ ꯀꯣꯠꯅꯕ ꯅꯨꯡꯁꯤꯗꯥꯛ ꯀꯣꯕꯤ ꯐꯨꯜ ꯃꯆꯦꯠ ꯑꯃ ꯐꯖꯔꯕ ꯇꯤꯜꯍꯧ ꯑꯃ ꯆꯥꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯈꯜꯂꯒ ꯄꯥꯎꯔꯧ ꯑꯃꯈꯛꯇꯪ ꯁꯟꯗꯣꯛꯅ ꯇꯥꯛꯆꯒꯦ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯄꯥꯎꯔꯧ ꯑꯁꯤ ꯂꯩꯃ ꯌꯦꯡꯉꯤꯉꯩꯗ ꯈꯨꯅꯨ ꯀꯥꯏ ꯍꯥꯏꯕ ꯄꯥꯎꯔꯧꯗꯨꯅꯤ ꯄꯥꯎꯔꯧ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯄꯤꯅꯤꯡꯉꯤꯕ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯅꯨꯡꯒꯤ ꯚꯥꯕꯇꯤ ꯑꯄꯥꯝꯕ ꯑꯃ ꯌꯦꯡꯂꯤꯉꯩꯗ ꯏꯁꯥꯒꯤ ꯃꯥꯡꯖꯕ ꯑꯋꯥꯕ ꯑꯣꯏ ꯍꯥꯏꯕꯅꯤ ꯄꯥꯎꯔꯧꯁꯤ ꯀꯔꯝꯍꯥꯏꯅ ꯁꯟꯗꯣꯛꯅ ꯇꯥꯛꯀꯅꯤ ꯍꯥꯏꯔ ꯀꯥꯟꯗ ꯂꯩꯃ ꯍꯥꯏꯕꯁꯤ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯆꯥ ꯃꯅꯥꯎꯁꯤꯡꯅ ꯂꯧꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯁꯦ ꯂꯩꯃ ꯍꯥꯏꯔꯒ ꯈꯪꯅꯩ ꯅꯤꯡꯊꯧꯅ ꯅꯨꯄꯤ ꯂꯧꯕ ꯍꯥꯏꯕꯁꯦ ꯐꯖꯕ ꯂꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯐꯖꯊꯣꯏꯕꯗꯣ ꯂꯧꯏ ꯑꯗꯨꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯖꯔꯤꯉꯩ ꯃꯊꯛ ꯑꯗꯨꯗ ꯅꯤꯡꯊꯧꯀꯣꯟꯗ ꯌꯨꯝ ꯀꯩ ꯄꯥꯟꯕꯗꯒꯤ ꯁꯅꯥꯋꯣ ꯂꯨꯄꯥꯋꯣ ꯐꯤꯖꯦꯠꯋꯣ ꯂꯩꯇꯦꯡꯋꯣ ꯃꯌꯥꯝꯁꯤꯅ ꯍꯦꯟꯅ ꯐꯖꯕꯗꯣ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯄꯤ ꯍꯦꯟꯅ ꯐꯖꯍꯜꯂꯤ ꯁꯅꯥꯅ ꯃꯅꯝ ꯅꯨꯡꯁꯤꯕꯒꯨꯝꯅ ꯑꯣꯏꯍꯜꯂꯤ ꯃꯔꯝ ꯑꯁꯤꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯩꯃ ꯌꯦꯡꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯥꯎꯏ ꯅꯣꯡꯃ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯃꯈꯛꯅ ꯃꯥꯅ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯆꯥꯕ ꯐꯪꯖꯗ꯭ꯔꯤꯕ ꯈꯨꯅꯨꯁꯦ ꯂꯧꯔꯒ ꯆꯥꯖꯒꯦꯅ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯂꯩꯔꯛ ꯀꯣꯟꯁꯥꯡꯗ ꯃꯤꯌꯥꯝꯅ ꯂꯩꯃ ꯂꯥꯛꯏꯅ ꯍꯥꯏꯅꯔꯦ ꯃꯗꯨꯗꯒꯤ ꯃꯥꯅ ꯂꯩꯃ ꯌꯦꯡꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏ ꯃꯥꯅ ꯄꯨꯟꯁꯤꯗ ꯆꯥꯖꯒꯦ ꯈꯟꯕ ꯈꯨꯅꯨ ꯂꯧꯔꯤꯗꯣ ꯀꯥꯎꯊꯣꯛꯑꯒ ꯂꯩꯃꯒꯤ ꯐꯖꯕꯗꯨꯅ ꯃꯥꯁꯦ ꯌꯦꯡꯉꯨꯔꯦ ꯉꯥꯎꯔꯒ ꯂꯩꯊꯣꯛꯑꯦ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯈꯨꯅꯨꯗꯣ ꯀꯥꯔꯒ ꯆꯥꯕ ꯌꯥꯗꯅ ꯃꯥꯡꯉ ꯇꯣꯛꯑꯦ ꯃꯔꯝ ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏꯗꯧꯕ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕꯗ ꯂꯨꯞꯇꯨꯅ ꯇꯥꯎꯗꯨꯅ ꯂꯩꯊꯣꯛꯑꯗꯤ ꯏꯁꯥꯗ ꯃꯥꯡꯖꯕ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯩ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯆꯥ ꯃꯁꯨꯁꯤꯡꯗ ꯃꯁꯥ ꯃꯁꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯅꯥꯊꯩꯔꯒ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕꯗ ꯂꯨꯞꯄꯒ ꯇꯥꯎꯔꯒ ꯂꯩꯕ ꯇꯥꯔꯒꯗꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕꯗꯣ ꯁꯣꯏꯗꯅ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝꯕꯗ ꯄꯥꯎꯔꯧ ꯑꯁꯤ ꯁꯤꯖꯤꯟꯅꯩ ꯄꯥꯎꯔꯧ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯈꯪꯍꯟꯅꯤꯡꯉꯤꯕ ꯄꯥꯎꯇꯥꯛꯇꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏꯗꯧꯕ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕꯗ ꯇꯥꯎꯕ ꯍꯥꯏꯕꯁꯦ ꯑꯄꯪꯕꯒꯤ ꯁꯥꯖꯠꯅꯤ ꯍꯥꯏꯕꯗꯣ ꯈꯪꯍꯜꯂꯤ ꯄꯥꯎꯔꯧꯁꯤ ꯁꯟꯗꯣꯛꯅ ꯇꯥꯛꯆꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯥꯕꯁꯤ ꯍꯧꯖꯤꯟꯖꯔꯛꯑꯒꯦ ꯆꯥꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯏꯁꯤꯡ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕ ꯈꯤꯇ ꯊꯛꯆꯒꯦ ꯆꯝꯐꯨꯠ ꯉꯁꯤꯗꯤ ꯃꯊꯦꯜ ꯈꯔ ꯌꯥꯝꯃꯦ ꯑꯩꯅ ꯉꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯁꯦ ꯉꯥꯒꯤ ꯃꯀꯣꯛꯇꯤ ꯍꯥꯟꯅ ꯍꯦꯛꯇ ꯍꯧꯔꯒꯦ ꯃꯀꯣꯛ ꯑꯣꯏꯅꯕ ꯑꯊꯣꯡꯕ ꯃꯤꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯎꯇꯤꯁꯦ ꯍꯦꯛꯇ ꯍꯩꯊꯔꯒꯦ ꯑꯗꯨꯒ ꯃꯔꯨ ꯃꯔꯥꯡ ꯍꯥꯞꯅꯕ ꯑꯣꯏꯔꯒꯦ
มาต้มเนี่ยเอาละกรองกับเอาไว้ทงเอาไว้ทรักซื้อทงเนี่ยลุงชิดาครับลุงจักชิงดูตะโกดกันลุงชิดาแกก็เงาเจ็บจ้ะมาเกมันน้ำจ้ะตีสิเด็กไปเดี๋ยวมาเนี่ยตีจบภาษานะ好了ngaring kang au je ha nung si da ke tang tha ke nang khalu ne kau tho kra ne lam chen nam ya ngaring ha ju pula hijal la ngam sampu siga 이거 담막에 그냥 nga 통바 extra itu giáo sư từ bông nó sủi lắm già phari nhá đi tàu thara kaเอาละทีนาทีเดียว
ꯆꯥꯛꯁꯦ ꯈꯔ ꯍꯦꯟꯖꯟꯗꯧ ꯃꯥꯜꯂꯦ ꯅꯨꯡꯁꯤꯗꯥꯛꯁꯤꯗ ꯍꯩꯅꯧ ꯑꯁꯪꯕꯒ ꯃꯦꯠꯄꯗꯨ ꯅꯤꯡꯁꯤꯡꯉꯦ ꯃꯅꯝꯁꯦ ꯇꯥꯕ ꯑꯩꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯏꯖꯈꯤꯕꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯁꯦ ꯚꯔꯥꯅꯦꯕ ꯌꯨꯝꯕꯨꯒꯤ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕ ꯑꯃ ꯀꯟꯅ ꯂꯥꯡꯉꯦ ꯑꯗꯨꯅ ꯆꯥꯛꯁꯦ ꯈꯤꯇꯪ ꯍꯥꯞꯄꯛꯎꯅꯦ ꯆꯥꯛ ꯈꯤꯇꯪ ꯑꯗꯨꯗꯤ ꯄꯨꯛ ꯊꯟꯗꯧ ꯃꯥꯟꯗ꯭ꯔꯦ ꯌꯥꯝꯗꯤ ꯍꯥꯞꯆꯤꯜꯂꯛꯀꯅꯨ ꯑꯣꯀꯦ ꯌꯥꯔꯦ ꯌꯦꯟꯖꯥꯡ ꯎꯇꯤ ꯉꯥꯛꯇ ꯇꯧꯔꯗꯧꯅꯤ ꯑꯅꯤꯁꯨꯕ ꯃꯀꯣꯛꯅꯦ ꯃꯀꯣꯛ ꯆꯨꯞꯄꯩ ꯃꯍꯥꯎꯗꯨꯗꯤ ꯃꯀꯣꯛ ꯆꯥꯗꯕ ꯃꯤꯅꯗꯤ ꯈꯪꯉꯝꯃꯔꯣꯏ ꯏꯆꯥꯅꯨꯄꯥꯁꯨ ꯚꯤꯗꯤꯑꯣ ꯁꯥꯎꯟꯁꯤꯗ ꯍꯣꯡꯃꯜꯂꯦ ꯏꯪꯂꯤꯁ ꯃꯦꯟ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯃꯅꯤꯄꯨꯔꯤ ꯏꯁꯩ ꯑꯃ ꯌꯦꯡꯉꯨ ꯌꯥꯗ꯭ꯔꯦ ꯇꯟꯕ ꯑꯃ ꯌꯥꯎꯁꯜꯂꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯡꯁꯤꯗꯤ ꯋꯥꯠꯄ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯃꯇꯤꯛ ꯃꯄꯥ ꯆꯥꯏ ꯇꯤꯝ ꯗꯥꯏꯅꯥꯃꯤꯛ ꯐꯖꯕ ꯍꯦꯟꯖꯥꯡꯗ
amana mabuk sotana de sa mana singkat minay ba Iya. Tiga haibsidi pura ngasi nongmasima pura phon potharo haiba mathel Jadi hangham semput pede sam sana
ꯌꯥꯝ ꯆꯥꯕ ꯆꯥꯗꯕꯅ ꯃꯅꯦ ꯄꯨꯐꯝꯁꯤꯐꯧꯗꯤ ꯈꯔ ꯅꯥꯟꯅ ꯆꯥꯕꯅꯗꯤ ꯐꯩ ꯌꯦꯡꯕꯗꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯕ ꯁꯤꯗꯤ ꯃꯥꯡꯍꯟ ꯌꯥꯗ꯭ꯔꯦ ꯄꯨꯈꯝ ꯅꯥꯟꯅ ꯆꯥꯏꯁꯤꯅ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯩ ꯃꯥꯏꯁꯦ ꯊꯝꯖꯦꯠ ꯑꯣꯜꯂꯦꯕꯀꯣ ꯑꯗꯨꯅ ꯑꯍꯜ ꯂꯃꯟꯅ ꯃꯥꯏ ꯅꯥꯟꯕ ꯍꯥꯏꯁꯦ ꯄꯨꯈꯝ ꯅꯥꯜꯂꯗꯤ ꯑꯣꯏ ꯍꯥꯏꯗꯨꯗ ꯑꯝꯇꯪꯗꯤ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯧꯅ ꯅꯠꯇ꯭ꯔ ꯐꯤꯕꯝ ꯏꯇꯥ ꯇꯥꯁꯜꯂꯛꯇ꯭ꯔꯦꯕꯀꯣ ꯃꯌꯥꯝ ꯆꯨꯝꯕ꯭ꯔꯥ ꯈꯔ ꯀꯃꯦꯟꯗ ꯄꯤꯔꯛꯑꯣ ꯕꯨꯙꯤ ꯂꯧꯁꯤꯡ ꯑꯣꯏꯍꯧꯒꯦ ꯃꯌꯥꯝ ꯆꯥꯕꯁꯦ ꯂꯣꯏꯖꯔꯦ ꯏꯟꯖꯥꯡꯁꯦ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯤꯕꯨ ꯏꯟꯇꯔꯦꯁ ꯂꯩꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣꯗ ꯃꯈꯣꯏ ꯍꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ